Malemda to singnaba laichat ama oiriba COVID-19 dagi ngakthoknaba hidak Russia na siam saba loire haina Russia gi President Vladimir Putin na phongdokhre. Putin na wafam asi mahakki minister singa pangthokpa televised video conference amada phongdokhi. Vaccine asina coronavirus dagi ngakthoknaba achouba khulai oiragani hairi. Russia na puthokliba vaccine asida antibodies ki sang yamna wangna yawbaga loinana haksang su phana thambanga mi hairi. President Putin ni masanupi ani dasu vaccine asi mapung phana thaduna mai pakpangam le haina claim tori. Panbayai malem gi leiba kyana vaccine asu bu puthoknaba lamjen tanaribani. Aduga to bapawmana center amadi NNCNIM wari sanaba hokre. Center amadi NNCNIM gi wari sanaba ngarang dagi Delhi da hokre haina agency gi pawmana phongdokre. Agency ki pauna hai wari adu formal oina sanabadi natri adubu Government of India gi makai dagi Intelligence Bureau gi Additional Director AK Mishra amadi Joint Director Northeast MS Tuli Sarugyaki. Loina na NNCNIM gi makai dagi su General Secretary TS Muibana Luchingba team amana wari sanabadu da yauki. Makhatana su wari sanabasi Nagaland gi Governor su oiriba interlocutor RN Ravi su yauna makhatana wari sanaraba yai. Houkiba Sayolda Nagaland gi CM Nepurio amadi Nedagi convener Hemanta Biswa Saramaga unakiba su laikre haina pau sina makhatarakli. Aduga atopa pawmana NRFM amadi asukna 15 August ban lauthorakli. OINA Thinkraba Lalolup National Revolutionary Front of Manipur Information and Publicity Secretary Central Headquarter Shanajawa Maite amadi Alliance for Socialist Unity Kangleipak Asuki Publicity Secretary Convener S Mangal na tongan na thadrok pasero lamada August tara mga Indian Independent Day celebration asi ban lauthorakli. NRFM gi serolda August tara mga Manipur ban lauthorakli. Asuki serolda na Indian Independence Day celebration asi West Asia region da total ban lauthokre. NRFM gi serolda 1947 August tara mga da India ko balaibak asibu British na maning tamba oihanbirambani. Matam adu da India da Manipur di yawde thangnaba yumlo na balaibak amamam oina leinabani. Aikhoi gi aswan bakhara da tuhat piduna India na maning tamlaba matung sahi ani leiraga namduna Manipur India na lawsin biduna India gi loilam oiduna ngasi phawba lakle. Ngasidi India na piklaba iramdam likraba phurup macha asibu ngakthi chapaga chap manana chapkhaiduna masagi saktam asengba phawba haijaba ki ba mirol kaya Delhi da semduna mapung phana puthorakli. Aikhoi gi Manipur miyam hopna yaduna India da tinkiba leite. Aikhoi gi ning tambaga loinana hingadabani hingli haina su lepli. Maram asi leibana India gi ning tamba numit August tara manga Manipur da pangthoktanaba NRFM na sahi khudingi thingduna lakli. Handak sahi gi su athingba thamli Numit asigi nongyay matung pung amadagi nungtin pung mga phawa Manipur pumba ating mathamli. May ising ana ayeka mari lay na basing amadi media natana chathok chasin tawbidana basu kanganjari hairi. Amana Alliance for Socialist Kangleipak asuk na su Indian Independence Day celebration asi West Asia region da total ban kaukre. Alliance for Socialist Unity Kangleipak amadi ISNLC gi Publicity Secretary Sain Kumar Nongtro Kanglei Yawon Kannalup KYKL gi Chairman and Oken Kanglei Communist Party KCP gi President KSI's Laba Maitei National Liberation Front of Tripura gi President Ais Uswang Borok KLO gi Chairman Jivan Singha Kos People's Democratic Council of Karbi Anglong gi Chairman JK Lijang na punna sahi tawduna thadrok pa serolda West Asia region da pung tara mathoi gi oina haibadi ayu pung taruk tagi nungthin pung manga phawba total shutdown kaukhibaga loinana result asida occupy tawriba miyam na su ban asibu mai pak na responsibility lowina su khangalakli aduga atopa pawmana phamung syama laiba covid care center hangdokre health worker singna yumda halakpada thingbiganu radesham Health workers singna mathok tawraga yumda halakpada miyamna thingduna changhandriba asi tawbiganu haina Education Minister TS Radeshamna phongdokhe. Wafam singa si Thawal district ki manung chanba Lamding Higher Secondary School da phamung syama laigadaba COVID care center ma hangdokpugi thawramda phongdokhibani. Mahakna makhathana phongdokhibada district asigi oina COVID-19 layengnaba honabada thengnaba khudong chadaba sing adu koklagani hanagi COVID care center sing adugi mathakta district asigi CMO DC SP amadi miyoi kyana honaduna anauba amamuk semgatpani leina asibu thengnabada lengakna chapchaba thabak laukhali miyamna mipaibi genu haina su phongdokhi Thawramaduda district nodal officer
T. Ranjit, DC Thawal and Bandana, Additional SP Law and Order Thawal Laksha Sharma, Chief Medical Officer Dr. L. Jayant Kumar amadi District Administration gi official singsu saruk yaki. Aduga topa paomana Naga Pisto ki matangda September tha yodringida Manipur mihut chingna isagi phirep lobi ho UCM. Naga Pisto ki matangda September tha yodringida Manipur miyam gi mihut chingna isagi phirep lobi ho thogdang lobi ho haina UCM na phongdorokli. United Committee Manipur UCM gi IPR gi Secretary BMI mana thadrok pasero lamana hai leiba kaiba amadi kaidabagi aroiba tangkak ama lakiba tanja sida aikoi yumda lotuna leiba yaroi. COVID-19 di laina laichat ama khakni masidi lakani satkigani adubo leiba kaikhiba thoklabadi amu hanjinba haibasi oithokte haibasi aikoi khudimakna puwari dagi khanglaba ngaktani. Ngasi aikoi gi Kabo Valley miram gi oikhre. Aikoi gi border da yumthang nabada sambal khaji lambadagi handokpa ngamkhidre. Matau asigumna lakadoriba Naga gi pistok asigi matamdasu aikoi matam chana athingba piduna thaido hongnana bahonaba si khwaidagi hena phai haibasi UCM gi thajabani. Misimina akai atoi tholaklaga wayen babudi matam chana thaidokna bahona hosi haina appeal tawragli. Serolasina hai thasigi mapalda Guwahati da phongba pauche amada yaurkhiba India gi Prime Minister's Office PMO na Naga pistok ki aroiba yana chega pek loisinabagi aroiba matam lakliba September tha asida lepna khre haina phongli. Amadi masiga mari lenaba pistok asigi interlocutor oriba RN Rabibu agreement asi sign tawgadaba mafam amadi matam lepnaba sinarakre haiba pawasi lamdam asigi miyamna taraina lofam thokte amadi UCM nasu kupna yengsinduna leibak asiga apunbagi saktam kannabagi damak senaduna lairi. Pongliba POA-CHE mari lenana nahan August tang taragi nungthilda interlocutor oriba RN Rabina Kohima dagi Imphal phaudana Delhi gi damak khongsanbagi lambida airport ta paumi singna hangba wahangi paukhumda mahak masamaksu Delhi da wari saba asigi saruk yaba chatpani haiba asi confirm oikhre. Masiga mari lenana Manipur gi Naga gi CMO gi lusingba kharasu Delhi gi damak Imphal thadokpagi paw leire. NNCM IM ga India lainga kayana dana leiriba wafam ani haibadi toukhre Naga gi flag amadi constitution haiba wafam ani asi thamhouraga makhatana agreement sign tawnaraba matungda khananaba thamhouraga yanariba atopa wafam khudimakki oina arepa mada yanarabanina madudo oina pistok asigi aroiba yanache tawragani haina hairiba pauche asida phongli. Phongliba POA-CHE achumbo oirabadi hojik Manipur gi miyamna amadi laingakpa singna punna khangminagadaba wafamsing UCM gi maikeidagi mathang manau naina khangminaba matam oire hairi. Aduga topa paomana mahiroi loop taruk ki khongjang RIMS non COVID patient singi hospital oihalu. Mahiroi loop taruk AIMS, MSU, DESAM, MSF, KSA amasung sukna thangmai bangi DM college ki campus manungda tongan ba demand sing iba placard paiduna khongjang changsin khre hairi. MSU gi President Peter Laisam na thadrok pasero lamana hai khongjang adu mask uptuna amadi physical distancing ningthina maintain tawduna changsin khibani. Loop taruk ki thomi singna changsin khiba khongjang adu gi maroi ba demand singdi ahanbada lockdown is not a silver bullet. Mashina corona thengnaba ngamloi. Miyam pangi ta ki hanbagi mahutta miyambu tambiyu. Lengaki corona thengnabagi lengaki policy sing miyamda mayek sengna khangalu. Corona gi marakta miyambu hingba tambinaba akanba awareness ki thabak paikhalu. RIMS pu non COVID patient singi hospital ohenaba shilu. Life savings drug sing marangkaina phangalu. Immune kankhataba amadi multivitamin tablet sing marangkaina phangalu. Lamdam asigi senmit lon sing phagatnaba amadi chana thaknaba polam sing miyamda yohannaba akhanaba thausil paikhalu. Essential service sing da thabak toriba sing asigi yaifanaba akhanaba thausil thaurang semu hairi. Medical, food, public distribution system, economic, awareness, education asina singbagi cabinet subcommittee sing semu. Lenganga lokhaliba policy amadi lokhaliba khongthang sing phanaba toina press conference amadi media interaction tawduna miyamda marik chumba pau khangalu haibasini hairi. Loop taruk ki maikeidagi su miyamda corona ga loinana hingminanaba awareness sing paikhalagani hairi. Arorda Paobilai news reader ki video bi yengbiri bu khuding mapu thakchari.